Drug Chaba Nupa amaga Loinana drugs Lalonba Nupi ani Arambai Tengol Unit 18 ge Thongmi Singna Phagatkhre Arambai Tengol na drugs ki mayokta changsilakba khongthang ge saruk ama oina drugs Chaba Nupa amaga Loinana drugs Lalonba Nupi ani brown sugar ga konana Phagatpa ngamkhre haire Arambai Tengol Unit 18 ge Thongmi Singna faraba miyoi adude Ukhrul District ki Fungaithang dagi Julie Kaising laikhidraba apokpa Kashinang Kaising Mayang Imphal Police maning dagi Laishram Gita laikhidraba mapuroiba Laishram Ajit Amade Hata dagi Mohammed Sahidur Kawi haire Pau asina makhatara duna hai ngasi ayuk North AOC da drugs Lalonba miyoi khara chathok chosin tawre haiba akaknaba pau ama fangbadagi Arambai Tengol Unit 18 gi team amana mafam aduda changsinduna yengluba matamda miyoi ahum asi chingnaningai oiba mawongda lerambadagi changsinduna wahang pahong tawbada nupi ani asi drugs Lalonba amade nupa asina drugs user ni haiba khambangam kibaga loinana masing yamlaba brown sugar kaya Phagatpa ngamki haire